Indiana ningkha tamlaba matung maru oiba thodok kaya ama thokre. Thodoksin adu khara ningsinglabada India Pakistan War, Bangladesh Liberation War, 1975 ki emergency, opposition mapangal kankhalakpa, Indira Gandhi assassinate tawkhiba, Rajiv Gandhi assassinate tawkhiba, haribasing asi ningsingba yai. Rajiv Gandhi assassinate tawkraba matung India ki Prime Minister oina PV Narasimha Rao khankhiba thodok asisu India ki oina future da ahongwa purakhiba amadi puwari ama semkhiba maru oiba thodok amani. Politics tagi retire taunaba plan tauramlaba PV Narasimha Rao na Rajiv Gandhi lakhidraba matung pangthokpa election gi ahanba tangkhaki vote thadanaraba matung Prime Minister phamgidamak lamjel yaurakhi. PV Narasimha Rao na Prime Minister oirakpa matam adu India ki economy yamna phibam sokpa matamni loinana Indian diaspora singsu nakpak tanabagi phibamda leirami. PV Narasimha Rao gi mieng makhada Indian economy amuk hanna hingathanbada natana anauba economy gi maiwan ama olakhi. Adum oinamak LPG haibadi liberalization, privatization amadi globalization policy singi makhada India gi economy reform taunaba mahaki khongthangbu miyamna thagatnakhi. Asimasu ningsingba yai. Mahaki diplomatic oiba haisingba aduna United Nations da Kashmir issue gi matangda mai pakhi. Thodok asina mahaku Thengnakhiba haina mingthon phangkhi. Ngasi maksu Kashmir gi issue asi adum chayena duna leiri loinana Kashmir da human rights violate tawbagi matangda phongba UN gi report asina politician sing amadi expert singi akanba reaction daikre. Hojik leiriba government asina Indiana Thengnakhiba amasung mai pakhiba puwari oiraba diplomatic war adu khangjingadabani. India Pakistan ki partition matamdagi Kashmir asi partition gi loisendaba thabak amani haina duna lakli. 1990s ki matamda Pakistan na support toba terrorist group kaya Kashmir tamna sangsilakhi. Pakistan na 1990 da jihadi singi kuthangda India gi mayokta proxy lan hogdokhi. Lan adubu silliba Azad Kashmir ki ihau adu matam adugi Pakistan ki Prime Minister Benazir Bhutto na phone na support tawkhi. 1990 ki February tang marida Bhutto na Pakistan ki political party singi mifam ama kauduna February tang manga asi Solidarity Day haina lauthokhi. Numit asidagi ngasi phawbada Pakistan da numit asibu palan tawri. Matung tarakpa numit mangani ki manungda yamna thuna Pakistan Parliament ta Jammu Kashmir bu India da punkhiba adu reject tawbagi resolution ama lauduna United Nations da resolution pass tawnaba demand tawkhi. India ki Prime Minister PV Narasimha Rao na nakan ani gi oiba wari sananaba suggestion kaya tawrabasu US na support tawriba Benazir Bhutto gi government na malemda Kashmir gi issue gi matangda hena sandokhi. Resolution laukraba matung ikuidana Pakistan ki Prime Minister Benazir Bhutto Pakistan occupied Kashmir da lakhi madubu makhoina Azad Kashmir haina khangnakhi. Bhutto na PV Narasimha Rao gi Srinagar khongchat challenge tawba khaknatana militant singi ihau adu full support tawbo ina chahi lising amagi lan lauthokhi. 1990 ki March 16 da Muzaffarabad ki rally amada wangangduna Kashmir ki ihau matam chupada support tawgani haina wasakhi. Chahi ani gi matungda Nawaz Sharif na Kashmir gi ningtam ihauni haina khangnariba adubu support tawduna mifam kaya pangthokhi. India gi mayokta Kashmir Pakistan gi saruk ama oigadabani haiba slogan kaya laukhi. Asomdana Delhi dasu India gi Prime Minister na Pakistan na tawriba sing adu yenglaga leiramde. Pakistan ki resolution adu counter tawnabagidamak Indian Parliament ta 1994 gi February tang 19 da Kashmir resolution pass tawkhi. Resolution adu gi masang oiba wafam kharadi Jammu amasung Kashmir hariba state asi matam punamakta India gi saruk ama oigadabani. Karigumba India dagi tokhai tanaba tawrokpa pumba upai ama hektana thengnaba hotnagani. India gi apunba sovereignty amasung territorial integrity da singnarakpa punamak thengnanaba sem saduna leiri loinana Pakistan na India gi Jammu Kashmir da ngamkhai lana sangsilakliba adu handokhinaba demand tawkhi amasung India gi oiba internal affairs ta khut thinjilakpa punamak achetpa amaga rasinagani haiba warep laukhi. Resolution asigi matung USA na Kashmir issue asi dispute laiba issue amani utnaba thaurang kaya paikhatkhi. 1993 ki May thada US ki State Department ki
John Melot amadi Robin Rafael India da laklambada New Delhi da charangnaba nungaitaba thokhi wari sanaba aduda Kashmir bu makoina dispute haiba wahi sizinakhi tasengna issue asi chauthokhankhibadi 1993 gi September thada US ki president na Kashmir dispute haina UN General Assembly da reference pibadagi oikhi wafam asi India government na Kashmir dagi lapthokna lainaba international gi oiba safuni haina khankhi masigi matung Organization of Islamic Countries ki members singna achumba ama thidoknaba visa pinaba hairakhi Islamic State ki member amo oina Kashmir da Muslim singbu Indian Army na otpi naibi haina Pakistan na phongdokhi Indiana Parliament resolution lauraba matung numit mangani gi matung da Pakistan na 1994 gi February tang 13 da UN Human Rights Commission da Organization of Islamic Countries OIC gi khuthang da Kashmir da human rights violate tawre haiduna wakatkhi karigumba resolution asi pass tawramlabadi India United Nations Security Council gi economic sanction mayok naramba yai thaudoksing asi India gi Prime Minister PV Narasimha Rao na hai singna Thengnakhi tha asimakteda World Economic Forum gi meeting yaururaba matung Davos dagi Germany da laktuna India represent tawnaba delegate semkhi matam adugi opposition party gi leader Atal Bihari Vajpayee bu delegate adugi luchingba oina India gi represent tawnaba khankhi delegate aduda Salman Khurshid Ahmad National Conference ki head Farooq Abdullah amadi Hamid Ansari yaukhi Pakistan ki Prime Minister na hakthengnana Geneva da lakpa adu counter tawnabaidamak matam adugi India gi Finance Minister Manmohan Singh bu Narasimha Rao na UN da tharakhi asigumlaba matam asida khongthang amata landanaba hotnaba yamna maru oikhi matam asi political party ki khetnaba thamdana dharma gi khetnaba thamdana punna India bu kanna hotnaminakhi masi hojiki politician singi marakta uba phangdaba matau amani Muslim delegates sing yahanbagi Narasimha Rao gi strategy asina India da Kashmiri Muslim singbu lana lamjingbagi wafam sing asi manghankhibada kanaba phangkhi masida natana hariyat ki miyoi khara UN Human Rights Commission da non government organization oina thakhi New Delhi na OIC member laibak sing amasung atopa sakti lairaba western laibak singa loinana ithilpi khiba ambassador taruk kaukhi India amadi Pakistan gi asoba delegate sing adu UN gi restaurant ta jok oina noknakhi India gi asoba delegate amana UN da chatuna lanthengnarabasu UN gi member ayambana Pakistan da support tawriba makhai India gi delegate matik chade haina PV Narasimha Rao na khankhi masigidamak mahak thintaba tawdana yamna thuna India da halakhi India ga Pakistan ga UN da umkhatnaba matam aduda India gi foreign minister Dinesh Singh hospitalized tawduna laikhi adum oinamak Narasimha Rao na Dinesh Singh bu Tehran da charter plane amada thakhi hana sedul laitrabasu Iran gi foreign minister PV Narasimha Rao gi marup Ali Akbar Velayati na Dinesh bu Mehrabad airport ta oklami loinana president Hasmi Rafsanjani gi manaktamna chapminaduna India gi prime minister na pirakpa chithi ama khosinakhi Dinesh Singh da sinakhiba thabak sing adu mai pangna pangthoklaba matung Delhi da amu halaktuna hospital da amu laikhi mahakna tawramba thabak sing adu Vajpayee gi damak achoba foundation ama sembirambani amaromda Geneva da Vajpayee na UK da base tawba Indian business mogul da Hindu Jaspu Iran ga yamna nangnaba mari laiba Tehran bu khudum chanba ngamnaba sem sarami khudum chanba sungamkhi masigi matung Narasimha Rao na mahaki miyeng China da thamkhi yamna chawba tactical decision ama lauduna India gi diplomat amana Beijing gi damak atopa hiram amada UN gi bhota bhot pirami masina Beijing na UN Human Rights Commission resolution da India da support tawrakani haina thajakhi PV Narasimha Rao na sizinakhiba political game asi satrangi game amagumna khongthang khudingi tactical muk ngakta oikhi resolution gi numitta Pakistan da favor tawrakani khalamba country sing khongthang handokhirami Indonesia amadi Libya OIC resolution dagi withdraw tawrakhi Syria su revised draft adu reconsider tawgadabani haina hairakhi 1994 gi March ki tang mapanda Iran su revised resolution gi damak hairaklami achauba laibak oriba China amadi Iran gi support phangdabadagi Pakistan resolution asibu withdraw tawkhirami diplomatic warfare da India gi mai pakpa sina India gi territory bu sokhandana thambada mateng pangli hojiki matamda Kashmir gi problem amuk hanna ningsinglakpa matamda Prime Minister Narasimha Rao na piramba khudam singdudagi para khara tampham thoi sungsoi soidana